SDPO Anand hatpada chennaba miyoi ani SIT na formal arrest toukhre. Special Court National Investigation Agency NIA Imphal West na ngarang more PS ki SDPO eramba Anand hatpada chennaba ni haiba police na farba miyoi ani Philip Khaikholal khongsai amasung hemkholal mate NIA na case asi lokhut kibaga loinena makhoi ani ngarang haiba court asidagi formal arrest taunabagi ayaba pinanaba pressure adu admit taukibaga loinena makhoi ani formal arrest toukhre. Accused ani asi ngarang more PS na special judge NIA Imphal West ki court ta video conferencing ki khutang da puthokuna mihat adu buthigatnaba state government na sem kiba special investigation ki team na more PS na thaudok adu ga mari leinana Philip Khaikholal khongsai amasung hemkholal mate gi mathakta paliv FIR sing lokhatuna SIT na haiba court asida accused ani asi makhata na investigation taunabagi damak formal arrest taujage haina pressure pirakhibani. Ngarang hearing adu the special public prosecutor na court submit tawrakhibada haibe accused ani asi more PS ki SDPO eramba Anand gi mathakta Technopal District Police Special Commando amasung manga suba IRB gi khutpu amana more gi Eastern Science School ground laiba helipad samdin sajin bagi yengsin balakpade attack tawtuna mahakpo hatkibani haiba khangba ngamle haina PP na court thamki. Court asina special PP gi submission fajana tarba matung SIT ne accused ani asibu formal arrest tawba yahanbiyo haina tharakhiba pressure adu ayaba pikhibaga loinena accused ani asi SIT gi custody da pukhiduna makha taba investigation chathaba haukhre hairi.